Urkul district ki nungsang khongde bu chatarak pur AR personnel ani sire Impal jiri lambi de kokisina pung kunrigi shutdown lokthokre Urkul district ki nungsang khomana tani pusuba Assam Rifles ki convoy de sakang da klai paibsina chatarak ba ambush da Assam Rifles ki personnel ani sire Assam Rifle kanggu aduna mafam adu usulakpada hana lumduna leramba sakang da klai paibsina aduna makai ke adagi nongmai kapsalakpada gi mafam adu muktada Assam Rifles ki personnel adu aru phiam da soki solar personnel adu kudak Impal leba hospital da puduna lainana hona wada makoi ani gi phiam hena lusalakpadagi sangchatta leba Assam Rifle gi kemda oina puki adubu asokpana maram oiraga makoi animak lakana banangdana lekidabani hairi thogdong thupon da hem force junction duna koiba mafam chingda thigumbagi akama thabak jathari ambus adu karamba kanguna karigidamak jatharakono habadu sabchana khamangamdri aga taro hakchibaga mari lenana kangpogi police ki person ama machin hangkre Kangpobu district ki lelwan ba phaiku ki khundagi naga taruk me tram de phakro matung tha amarum lega tam hatlaga haksang oina phangkiba thodok mai lena Kangpobu police ki personnel ama police authority sina machin hangkre naga misam taruk pharga tamchina hakiba thodo adugi case Manipur lenga na National Investigation Agency da sinakra matung handak police authority sina Kangpobu police ki personnel ama machin hambagi thabak jathakibani haina senior government official amana the Hindu da phangtokre me tram de thado church losingba me ehum ambush tawduna hatkiba Nimit adumuktada Kangpobu district ki lelon ba koki kullagi pastor ani yauna naga taruk phakiba aduda achoba role lorongani haina chingnawa lebana police official sing adu hantak Kangpobu police ki person adu wahang pahang tobugi thawak jathakibani case aji NIN sinaduna hujik thigatbi akanwa thawak jathari adu thodo adu police personnel gi khutyaubra haibase chapchana khamangamdri adu naga taruk aduga loinana punna phajanuraba nupi 33 thadorokpa matamda makoina phongtorokpa wafamda policeman ama yabugi mafam banba lekhide naga micham phajan kiba aduga ushaunarwa naga chingna me tram de koki nipu mari phajan dena thamla matung atei halokraba miyai taraga mari thamoki adu hairiba miyai tara mari adu te takai dena jun ama thadokibani adu jun tara dena naga taruk adugi tamchina halaba hakchang ching police na pong kibani panbe abadi hokiba thangjin mita Delhi da amishana siar logdena pangtoki Manipur gi security review from da naga koki amasung maitei